ꯃꯤꯌꯥꯝꯅ ꯅꯤꯅꯥ ꯇꯥꯅ ꯂꯩꯅꯕ ꯍꯣꯠꯅꯕꯗ ꯈꯨꯟ ꯉꯥꯛꯄꯁꯤꯡꯅ ꯑꯣꯏꯅ ꯉꯥꯛꯍꯟꯕꯤꯔꯣ ꯍꯥꯏꯕ ꯋꯥꯐꯝꯁꯤ ꯇꯥꯃꯣꯒꯤ ꯋꯥꯈꯜꯗ ꯀꯃꯥꯏꯅ ꯌꯦꯡꯕꯤꯕꯁꯦ? ꯇꯁꯦꯡꯅ ꯉꯁꯤꯒꯤ ꯃꯅꯤꯄꯨꯔꯗ ꯁꯦꯟꯇ꯭ꯔꯦꯜ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯅ ꯃꯈꯣꯏꯅ ꯇꯧꯒꯗꯕ ꯊꯕꯛ ꯇꯧꯗꯕꯗꯒꯤ ꯑꯩꯈꯣꯏ ꯏꯔꯝꯗꯝ ꯑꯁꯤꯕꯨ ꯀꯥꯏꯕ ꯌꯥꯔꯣꯏ ꯍꯥꯏꯅ ꯏꯔꯝꯗꯝ ꯑꯁꯤꯕꯨ ꯅꯨꯡꯁꯤꯕ ꯏꯔꯩꯆꯥ ꯀꯌꯥ ꯑꯃ ꯂꯩ ꯉꯁꯤꯗꯤ ꯈꯨꯟ ꯉꯥꯛꯄ ꯍꯥꯏꯅ ꯊꯣꯜꯂꯤ ꯈꯨꯟ ꯉꯥꯛꯄꯁꯤꯡ ꯑꯁꯤꯅ ꯍꯥꯏꯔꯤꯕ ꯏꯔꯝꯗꯝꯁꯤ ꯀꯥꯏꯕ ꯌꯥꯔꯣꯏ ꯍꯥꯏꯕꯅꯤ ꯀꯔꯤꯒꯤꯗꯃꯛꯇ ꯏꯄꯥ ꯏꯄꯨꯅ ꯌꯥꯝꯅ ꯋꯥꯅ ꯁꯦꯝꯒꯠꯂꯝꯕ ꯃꯅꯤꯄꯨꯔ ꯀꯪꯂꯩꯄꯥꯛ ꯃꯅꯤꯄꯨꯔꯁꯦ ꯀꯥꯏꯕ ꯌꯥꯔꯣꯏ ꯍꯥꯏꯕꯅꯤ ꯀꯪꯂꯩꯄꯥꯛ ꯃꯅꯤꯄꯨꯔꯁꯦ ꯏꯃꯥ ꯂꯩꯕꯥꯛꯁꯦ ꯃꯁꯤ ꯀꯟꯅꯅꯕꯒꯤꯗꯃꯛꯇ ꯑꯩꯈꯣꯏꯒꯤ ꯃꯊꯪꯒꯤ ꯁꯨꯔꯣꯟꯒꯤꯗꯃꯛꯇ ꯉꯁꯤꯒꯤ ꯂꯩꯔꯤꯕ ꯑꯩꯈꯣꯏꯒꯤ ꯈꯨꯟ ꯉꯥꯛꯄꯁꯤ ꯉꯁꯤꯒꯤ ꯂꯩꯔꯤꯕ ꯏꯔꯝꯗꯝꯁꯤꯒꯤ ꯏꯔꯩꯆꯥ ꯈꯨꯗꯤꯡꯃꯛꯅ ꯉꯥꯛꯆꯕ ꯍꯥꯏꯗꯨꯅ ꯑꯐꯕ ꯑꯣꯏꯒꯅꯤ ꯍꯥꯏꯕꯗꯨꯗꯤ ꯑꯩꯈꯣꯏ ꯍꯥꯟꯅꯗꯒꯤ ꯂꯥꯎꯔꯒ ꯂꯥꯛꯏ ꯍꯥꯏꯕꯗꯤ ꯏꯔꯝꯗꯝꯁꯤ ꯏꯁꯥꯅ ꯏꯁꯥꯒꯤ ꯏꯔꯝꯗꯝ ꯉꯥꯛꯆꯒꯗꯅꯤ ꯃꯤꯇꯣꯞꯅ ꯉꯥꯛꯄꯗꯒꯤ ꯉꯁꯤꯗꯤ ꯀꯥꯡꯈꯣꯡ ꯆꯥꯏꯕꯅꯤ ꯍꯥꯏꯕ ꯋꯥꯐꯝ ꯑꯗꯨꯅꯤ ꯑꯗꯨꯅ ꯑꯩꯈꯣꯏ ꯈꯨꯟ ꯉꯥꯛꯄꯁꯤꯡꯅ ꯑꯩꯈꯣꯏꯒꯤ ꯊꯪꯅꯕ ꯕꯣꯔꯗꯔꯁꯤꯡꯁꯤꯗ ꯁꯔꯀꯥꯔꯅ ꯃꯗꯨ ꯃꯈꯣꯏꯅ ꯉꯥꯛꯄ ꯉꯝꯗ꯭ꯔꯕꯅꯤꯅ ꯃꯗꯨ ꯃꯈꯣꯏꯒꯤ ꯃꯍꯨꯠꯇ ꯑꯩꯈꯣꯏꯒꯤ ꯈꯨꯟ ꯉꯥꯛꯄꯁꯤꯡ ꯉꯥꯛꯍꯟꯕ ꯍꯥꯏꯕꯁꯦ ꯌꯥꯝꯅ ꯃꯔꯝ ꯆꯥꯕ ꯄꯣꯠ ꯑꯃꯅꯤ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯆꯍꯤ 5,000ꯒꯤ ꯄꯨꯋꯥꯔꯤ ꯂꯩꯕ ꯅꯤꯡꯊꯧ ꯀꯌꯥꯅ ꯄꯥꯜꯂꯝꯕ ꯈꯥ ꯅꯣꯡꯄꯣꯛ ꯑꯦꯁꯤꯌꯥꯗ ꯍꯥꯏꯅ ꯄꯥꯜꯂꯝꯕꯗꯒꯤ ꯏꯟꯗꯤꯌꯥꯗ 1949ꯗ ꯃꯔꯁ ꯇꯧꯈꯤꯕꯅꯤ ꯃꯔꯁ ꯇꯧꯔꯕ ꯃꯇꯨꯡꯗ ꯑꯩꯈꯣꯏ ꯏꯔꯝꯗꯝ ꯑꯁꯤꯕꯨ ꯀꯥꯏꯅꯅꯕ ꯇꯦꯡꯈꯥꯡ ꯀꯌꯥꯗ ꯏꯟꯗꯤꯌꯥ ꯒꯣꯔꯃꯦꯟꯅ ꯄꯣꯂꯤꯁꯤ ꯀꯌꯥ ꯇꯧꯔꯛꯄꯗꯣ ꯑꯩꯈꯣꯏ ꯃꯗꯨ ꯉꯥꯛꯊꯣꯛꯑꯒ ꯂꯥꯛꯏ ꯏꯔꯝꯗꯝꯒꯤꯗꯃꯛꯇ ꯏꯔꯩꯆꯥꯒꯤꯗꯃꯛꯇ ꯏꯃꯥ ꯂꯩꯕꯥꯛꯀꯤꯗꯃꯛꯇ ꯀꯟꯅꯅꯕ ꯍꯣꯠꯅꯕ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏꯒꯤ ꯏꯊꯧꯗꯥꯡꯅꯤ ꯑꯗꯨꯅ ꯑꯩꯈꯣꯏ ꯇꯨꯡꯒꯤ ꯃꯤꯔꯣꯟꯒꯤꯗꯃꯛꯇ ꯉꯁꯤꯒꯤ ꯃꯤꯔꯣꯟꯅ ꯑꯩꯈꯣꯏꯒꯤ ꯉꯁꯤꯒꯤ ꯉꯝꯈꯩꯒꯤ ꯑꯣꯏꯒꯦꯔꯥ ꯃꯅꯤꯄꯨꯔꯒꯤ ꯑꯄꯨꯟꯕꯒꯤ ꯁꯛꯇꯝ ꯈ꯭ꯋꯥꯏꯗꯅꯕꯒꯤ ꯑꯣꯏꯒꯦꯔꯥ ꯃꯅꯤꯄꯨꯔꯗ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯂꯩꯅꯅꯕꯒꯤ ꯑꯣꯏꯒꯦꯔꯥ ꯃꯅꯤꯄꯨꯔꯒꯤ ꯏꯄꯥ ꯏꯄꯨꯅ ꯊꯝꯕꯤꯔꯝꯕ ꯀꯌꯥꯁꯤꯡ ꯑꯁꯦ ꯃꯈꯥ ꯇꯥꯅ ꯄꯨꯊꯅꯅꯕ ꯊꯝꯕ ꯑꯣꯏꯒꯦꯔꯥ ꯃꯁꯤ ꯃꯆꯥ ꯃꯁꯨ ꯑꯣꯏꯕ ꯑꯩꯈꯣꯏꯒꯤ ꯏꯊꯧꯗꯥꯡꯅꯤ ꯑꯩꯈꯣꯏꯒꯤ ꯏꯔꯝꯗꯝꯁꯤꯗꯤ ꯑꯩꯈꯣꯏ ꯏꯁꯥꯅ ꯏꯁꯥꯕꯨ ꯉꯥꯛꯆꯕꯁꯤꯅ ꯈ꯭ꯋꯥꯏꯗꯒꯤ ꯃꯔꯨ ꯑꯣꯏ ꯑꯩꯈꯣꯏ ꯏꯔꯝꯗꯝ ꯇꯨꯡ ꯀꯣꯏꯅ ꯇꯨꯡꯒꯤ ꯃꯤꯔꯣꯟꯒꯤꯗꯃꯛꯇ ꯀꯥꯏꯍꯟꯗꯅ ꯊꯝꯒꯦ ꯍꯥꯏꯔꯒꯗꯤ ꯑꯩꯈꯣꯏ ꯏꯁꯥꯅ ꯏꯁꯥꯕꯨ ꯉꯥꯛꯆꯕ ꯃꯁꯤ ꯇꯉꯥꯏ ꯐꯗꯦ ꯍꯥꯏꯕ ꯋꯥꯐꯝꯁꯤ ꯃꯤꯌꯥꯝꯗ ꯊꯝꯖꯒꯦ